Laibasigi mafam sin bathungna ngasi tara marirak shuba National Voters Day palan pangthoknabagum District Election Officer Imfalis na Porompata leiba DC Office Complex sa palan pangthokrai. Masagi chahi tara nipan helaba bot thadabaki hak leiraba mipum kudimakna isana apamba afaba mihut khanduna kunaya sibu achumba maikaida pubada achoba thaudang lobiyu haina Imfalis District Deputy Commissioner Kumanthem Dainana pauzelakli. Nothing like voting. I vote for sure haibathim da pangdokiba thoramadu DC Dainana mihut khanba matamda mirep oriba miyoi sing kupna nainarabagi tungda miyam yamadi kunai ya faba thabak tawrakadaba mating leiba miyoi adubu mirep oina khanbiyo. Kanagumba miyoi singi thawin senda amadi sel loduna minungsi yenglaga bot thadabiganu adom na fai haina khanba mirep singda bot thadabiyo. Chahi mangagi manungda amukta lakpa mikhal singda isagi hak chap chana sizinaduna afaba mihut khanbagi khudong chaba lauhaurasi haina mahakna fongdokhi. Sai yumdagi tholaktuna koi myam tholaga koi bot asita pibiba adu sukar bamida pibiba habadi koi informed choice ama tawraga si misna phabra si misi khallagadi mihut na khallagadi phagadra si sina koi gi engragi prajagi Lebaki the Magda, Akova Virakatra have the Mayama Kalaga informed decision. Isa individual choice, individual right, Maru voting rights, a person exercise the Orgadi, Akway Apabam, Mihut Amakalagadi, Akway Numarani, Loinama, Iran to Oroi, Iran, there's Santi with a Lirani, progressive society Oirani, the Akway Maki the Mafta Yakaba, the way we have a National Voters Day, the Mugana Isaac